District ki Manungchanba Langka village ta Kuki Narco terrorist SINGNA CHATTHAKHIBA ambush ta LIYANGMAI MEECHAM ani HATKHIBA AMADI AHUM amana ASOK-APAN NANGHANKHIBAGI THOUDOK COCOMI na AKANBA MAWONGDA CONDEMN TOURAKLI COCOMI ki maikaidagi THOUDOK cherol amada haukiba June thada LIYANGMAI MEECHAM taruktam thim MAWONGDA HATKHIBAGI justice fangdringai chairakasida nauna amuk MEECHAM ani HATKHIBA amadi AHUM sohankhiba THOUDOK asi lamdam asigi yellow furup singda atanana CHATTHABA yamna ka henba thawong amani haina lauri thokiba thawdok asi Chatliba tha asigi nipanda chief minister yumnam khemchana Kangpokpi district ta chawkat thorang amadi ingtapa hanjilakna ba CHATTHAKHIBA khongchat ki chayol ama fadringai da thokiba thawdokni CM ki khongchat asida lamdam asida ingtapa hanjilaklagani national highway hangtoklagani haina phongdokkiba wafam ga yamna taiwanaba ama oina tholakkiba thawdok amani Amaromda Chatliba tha asigi taranithoida ahanba Manipur Rifles Parade Ground da pangthokiba display on the initiative toward bringing normalcy in Manipur haiba fagalaba khulaising utkiba thoramda CM na lamdam asigi chingamadi tamda losillaga thamliba khulaising numit 15 gi manungda pikhalakadabani haina phongdokkiba su laiki ngasi lamdam asina haukiba lising ani kunhumdoi me ohumdagi thoklakliba thaudoksing asida law and order state subject ni haina constitution da mayek sengna leijaragasu state lengakna logi oiba lokatfam thokpa thabaksing lokatlaga micham miyam amadi lanthungak senma ngamdana sanglaba chahi ohum hena lagliba asina takliba mayek laraba khudamasi Delhi lengakna chathaba proxy war ni haina phongdorakli Loina Delhi amadi Manipur gi double engine lengakna mihat mipum khudakta lepnaba thabak lokhatlu amadi thogliba thodok singa sige chumba wal tapthadana athubada puthoktuna waroshil lagna bagi thabak paikhatkadabani masinatana masa mathanta ingtapa hanjilakani khanba mawongi lengaki thabak khutaw asidi yamna pangdaba amagi lichat sajani haina kokomina laudaba ngamde haina cherolasina makhatari